चागे तो इने बको पुस्का गा सी रिक्वेस्ट मुबा मै तो इने अंजू संगा पमैना लेबनी अंजुना अइगोंदा रिक्वेस्ट तौरपनी कुइरबने बको अइगोंदा रिक्वेस्ट तौरपसे अदो अइ ngasi di request तौरनी सिगा लेरे बको मोमो से सुमाइना लेरे मोमो दुगी सिना सिगा लेरे पुस्का से जाम चाबा ngमदे बको अइ जाम हिनाबो वाले बको पुस्का से तो खतंग खक लौरे पुस्का से तै सिगाना आलू लेरे तै सिगाना मही लेरे बको अदो अइ चाबा होरगे मयाम जेमिनरसी चा कई हान चा thôi मोमो चा好。मैम चानी पापा ने चानी माँ हम साइड चाह रही है बा sao nè पुस्का से खतंग पाम बवाल ले बको जाम चाबा ngमदे बा मरी मंगा खक चारगने ते चाबा ngमदे हावे पुस्का जो ओके बिरगे mấy giờ ra rồi chặn nhìn nhận một cái trắng xà vào đi hào cái hào ấy một xà đi cái hào anh chú sầu bây giờ thì có ăn cái mùng vàng nữa trong cái quy đẹp ạ hay chúng sằng đập cái mà thì mà tăng giá đập cái chúng tông ngâm đập ra lấy về này có thân lên chào
ꯑꯗꯨꯅꯤ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯇꯣꯏꯕ ꯁꯤ ꯆꯥꯔꯣꯁꯤ ꯍꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩꯗꯗꯤ ꯃꯣꯃꯣꯁꯤꯅꯦ ꯌꯥꯝ ꯆꯥ ꯉꯝꯒꯗꯕꯩ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯏꯗꯤ ꯑꯣꯏꯗ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯆꯥꯈꯠꯂꯛꯑꯒꯗꯤ ꯆꯥꯅꯤꯡꯉꯛꯇꯦꯃꯦ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯗꯦ ꯃꯩꯁꯦ ꯊꯛꯆꯟꯒꯦ ꯏꯆꯥꯅꯤꯄꯥ ꯁꯥꯏꯗꯇ ꯁꯥꯏꯔꯤ ꯃꯣꯛ ꯁꯥꯕ꯭ꯔꯣ ꯊꯛꯀꯦꯔꯣ ꯃꯩꯁꯦ ꯃꯥꯅ ꯑꯗꯨꯝ ꯆꯠꯅꯤꯒ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯃꯍꯤꯁꯦ ꯃꯥ ꯍꯩꯅꯗꯦ ꯑꯊꯨꯝꯕꯁꯤꯒ ꯇꯧꯔ ꯆꯥꯏ ꯃꯥꯗꯤ ꯍꯩ ꯑꯊꯨꯝꯕꯗꯤ ꯍꯩꯅꯗꯦ ꯁꯤꯟꯇꯛ ꯆꯥꯡꯇꯛꯁꯤꯅ ꯁꯤꯅ ꯍꯥꯎꯏ ꯆꯠꯅꯤ ꯌꯥꯎꯔꯤꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯕ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇꯦꯔ ꯈꯪꯗꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯠ ꯅꯥꯜꯂꯦ ꯂꯣꯏꯅ ꯄꯨꯁꯀꯥ ꯃꯩꯁꯦ ꯖꯥꯝꯃꯦꯕꯀꯣ ꯁꯤ ꯈꯔ ꯂꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯒꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ